Koutruk Maning Ching Mathakta Kuki Khulai paiba singna Anouba bunker kya Shajillaktuna Akanba Mawong Da Lanbung Shemgatlakpadagi Koutruk khulgi khunja sing meepaiba phaonare hairi Hiram matang da Tom TVna UAV drone footage amadagi ubada masing yamlaba Khutlai achouba paiba Kuki singna Koutruk khulgi nongchup chingyang pareng da Anouba bunker amasu shajinduna area domination tauba thaonare hairiba mafam asidagi Koutruk amasung Senjam Chirang khulda irailaina attack torokpa yabagi oitokpa lei adubu tampakta khundariba Koutruk amasung Senjam Chirangi khunja singnadi hairiba mafam asida khut hanba ngamloidabagi mawongda leinungda bunker saduna leiri matam kharagi mamangda hairiba mafam asida Kuki Khutlai paiba singi bunker manga lerambani adubu thasigi manungda bunker ahum amaga shajinduna puna bunker nipan laikre oirakliba pibam asida manak nakpada leiba Koutruk amadi Senjam Chirang khulgi khunja sing mipainaduna lobukda thabak suba chatpa fauba kinare maram aduna atuba matamda ahenba state force kharaga mafam asida thambina ba khunja singna lengaki pukning singsilakli